अहानबदे यamna maruiba paw mamde thamjege arambai gi mingte drug lorumba gi fabani moi thauna se arambai gi ming susin na name plate ka hapaga drug lorumba gi sinni khunai si mahik na pik thalle noi se tumna pamuthat kibana fare mitei ama muslim ani lanbur laladi mitei oigera muslim oigera warak panatana upai leite wakal taminraba matungda center da sinakre haina arambai tingkol gi wenslil leima pokpam na thadur pasiro na mana pungdok piri aduga mathangi update asna MST bus service fail oiriba asina kuki amasung mitai khaidok na re haiba takpani Manipuri lengak na Manipuri state transport MST bus service haudokiba adu fail oiriba asina taklibadi mitai amasung kuki gi marakta to khaina khaidok na re haiba takpani haina kuki in P Sarar Hills KISH na phongdorakli loop asigi publicity secretary Pauzalan hangsing na thadurok pa serol da makata na hai bus service pangthok pangamdriba asina takliba asi purup ani gi marakta mari leinadre haibani mitei sing buffer zone lan asatpa yadribani hojik oiriba phibam asida chathok chasin yaroi Manipuri gi home department na highway sing amuk hanna hangdokna ba notice thokiba adugi matang da hanginglibadi highway sing thingjin ba leite mitei sing ga lapthokna riba asida kuki jo sing na appreciate tawri kuki sing gi area da sangsilak mitei sing asoi angam thokhan dana miyoi bagi minungsi yenglaga halhan kiba kaya laikre me ahum dagi thokla kiba kanglup ki irang asde mitei sing naha ahal nupi angang khaidana kuki community gi miyoi sing da target tawri makoi gi punsi da kiba leram gani adum oinamak lambi thingjin badi leite adum oinamak kuki sing bu mitei sing na khundaba mafam sing da sangba thingli kuki sing gi separate administration Manipuri lengak na sakhang gadabani maduna tungkoiba santi lehenkani haina so phongdoragli highway hangdukpagi bofam asida kuki sing na yadribagi maramdi khaidoknaba haibadugini Manipuri lengak na paikhatliba thausil asiga mari leina mitei sing da satok chasin tawbada section gadabani madugi maramdi hojik su irang asi loidri makoina Christmas ki harau tayamba piri madu hojik oiriba singnaba phibam asimaktani hairi Christmas kumaina lakpada kuki inpi Manipuri yauna loop kaya na malem gi tongan tongan mafam singda khundariba kuki zo community da yaipa paujel pijari afaba tunglam sat amagi damakta nungai yaipaba nungsinaba amata oibagi paujel pirasanu maduta natana thamoida mangal pibu oirasanu haina su phongdurgli aduga maruiba international news khara thamjege Gaza da Hamas ka lan thengnabada Israel lanmi nipan nongmaijing numita sikre Sri Lanka na drug ki mayokta crackdown chathabada miyoi lising taraga manga rum phajinduna thamkre covid surveillance kangkhat hannaba haikre Russia na Ukraine gi Kherson da landasin bada miyoi mari sikre governor awang thangba san state ta brotherhood alliance na atopa iching zone ama sulausin khre Indonesia ta nickel processing plant de pokhai beda taraga nitoi sure kuntraga mapan chogle miyoi samaga nifuga nipan sikiba China gi yuhar na laibak siki economic tasu sauna saiting piki aduga national news khar pathok chege caste census nem sumna chathaki de nauna survey sa tharba census amuk hana tawgodabani Yediyurappa alfani singnaba amadina ha hum Assam da police na kapada sogle terrorist na thabuk tagi patharba police officer ama Baramulla gi mox amada kaptuna halamle bank scam da maral laire lauthopadagi Maharashtra gi MLA disqualified tawkre asiba employed duty piramba clerk suspend tawkre Telangana basiti na nupi nifuga marfuga mathoi roglim gi sustain tawkre lebak asida job scam henglakli asidagi isanga thuksunaba kari section thorang lowgadabage nupi ama mai thaduna hatpada chenaba matai police na phagatkhre Madhya Pradesh ki Huailam district sahi kunthrom de churuba nupi ama mai thaduna hatpada chenaba matai police na phagatkhre laikidraba Nirmala Kobi nupi asim haki matai sahi nifu suruba Suresh na nungthil pabopte yochai amana kanduna tamthina purba matung masada petrol haijilaga mai thaduna hatkibani thaudogasi Ratlam district ki border village ta hokiba thangji numita thokibani thaudogasi ki pau phangba police na chenaba Suresh Phagat le hairi Superintendent of Police Rahul Kumar Lodha gi matung ina Suresh na Nirmala bu ahan badai youth ki pipe amana kanduna purba matung petrol haijin duna mai thaki thaudok asida victim nupi asi thaudok tokpam da laikide Nirmala gi mapuru ba Suresh kina manau nupa Prakash bu handakta masa matanta suicide tawduna sijaki bagi nupi asi awaba mayuk na duna laibani police na wahang pahung chathabada matamda Suresh ki maikei degi mahaki manau nupa Prakash na masa matanta suicide tawduna sijaki ba adu Nirmala na thogon bani haina maral sikhi laikidrba Nirmala madi magi macha ani thaudok thokpa matamda Dodar da haraktuna laiki Nirmala amasung mapuroiba Prakash ani khatnabadagi nupi asi
ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯂꯩꯔꯕꯅꯤ ꯃꯍꯥꯛ ꯃꯄꯥꯝꯗ ꯂꯩꯔꯤꯉꯩ ꯃꯄꯨꯔꯣꯏꯕ ꯄ꯭ꯔꯀꯥꯁꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡ ꯃꯄꯨꯔꯣꯏꯕ ꯑꯁꯤ ꯂꯩꯈꯤꯗꯕꯅꯤ ꯃꯅꯥꯎꯅꯨꯄꯤ ꯌꯣꯠꯆꯩꯅ ꯀꯜꯂꯕ ꯃꯇꯨꯡ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯔꯒ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯁꯨꯔꯦꯁ ꯄꯨꯂꯤꯁꯀꯤ ꯀꯁꯇꯗꯤꯗ ꯂꯩꯔꯦ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯄꯨꯂꯤꯁꯅ ꯅꯨꯄꯤ ꯑꯃꯕꯨ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯂꯧꯈꯠꯇꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯚꯤꯗꯤꯑꯣꯁꯤꯡ ꯄꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯅꯧꯕ ꯑꯞꯗꯦꯠꯀꯤꯗꯃꯛꯇ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤ